ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯆꯠꯊꯖꯔꯛꯄ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ same time India time 5:30 ꯗ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛ USA ꯒꯤ ꯇꯥꯏꯝꯗꯅ ꯑꯌꯨꯛꯀꯤ 8 o'clock ꯗ ꯇꯧꯖꯕ ꯑꯩꯈꯣꯏꯒꯤ Manipuri Literature ꯗ focus ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ rich ꯑꯣꯏꯔꯕ literature ꯑꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯆꯠꯊꯖꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ ꯍꯥꯏꯅ ꯈꯪꯅꯕꯤ ꯏꯃꯥꯁꯨ ꯍꯧꯖꯤꯛ ꯂꯦꯡꯁꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯍꯥꯟꯕꯃꯛꯇꯗ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯄꯨꯛꯅꯤꯡꯖꯔꯤ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ Emana ꯂꯧꯈꯠꯄꯤꯔꯦ ꯑꯗꯣ last week ꯇ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇꯪ share ꯇꯧꯖꯒꯦ last week ꯇ ꯑꯩꯈꯣꯏꯅ cover ꯇꯧꯈꯤꯕꯁꯤ ꯏꯃꯥ ꯈꯨꯂꯥꯛꯄꯤꯒꯤ ꯅꯣꯡꯉꯥꯡꯍꯩꯗꯣ ꯍꯥꯏꯕ ꯑꯩꯒꯤ soundꯁꯦ ꯇꯥꯕꯤꯕ꯭ꯔꯥ ꯑꯩ ꯑꯝꯇꯪ confirmation ꯑꯝꯇꯪ ꯄꯥꯝꯖꯩ last week ꯇ ꯑꯩꯈꯣꯏꯅ ꯏꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯄꯥꯊꯣꯛꯄꯤꯈ꯭ꯔꯦ ꯏꯃꯥ ꯈꯨꯂꯥꯛꯄꯤꯒꯤ ꯅꯣꯡꯉꯥꯡꯍꯩꯗꯣ ꯍꯥꯏꯕ by Khaidem Promodini ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯆꯥꯅꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯄꯥꯈꯤꯕꯗ ꯑꯩꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ wari pakhibasi tabid꯭ꯔꯒꯗꯤ soidana yenkhatpiyu yamna nungsiba warini tu chungba warini akhoigi yamna tamjaningai oiba adugumba ai isamakna khangdaba adu oiramle aduga ngasisu akhoina aibi laikhidre hujikti hanba maktada akhoina picture asi aina thijera kanda e pau da yaubirambani e pau bu akoina nolokpo cheri sumaina picture asi thagat pirakpagi aduga e pau da gi lokthokjaba picture ni picture asi akoigi ai bi laikhidrabi Khaidem Promodini gi picture ni ahanba maktada khurumjari aduga sigumba yamna akoigi Manipuri Literature da rich oiraba wari macha sing adagi amna phazaraba mayam ibiduna thambiramdana akoina ngasi paba ngamjabani aduga ngasi su amuk Emana lokhatpirakpada ai nahoida chungaroiye Emana yade haiba akoigi writer Khaidem Promodini na ibirambi wari macha asi Parishatki khungatlaba wari macha haiba book tu dagi lokhatjabani matang asida imada pizarage imada sinajarage akoigi program asi hobinabagidamakta ima hobira ai amuk hujare aihangna ngasi chathajarakadoribasi Khaidemgi Promodini Ojana ibiramba wari macha singi marakta ai nahoida chungaroiye Emana yade haiba wari macha si yamna nungsiba miyoibagi lairabaga inakunbaga anigi langdaida khenariba miyeng mahing punamakse ojana loina imangda sangsang minmangdu buhanba ngamba adugumba wari machani aina thamjage aduga loina na aina wari macha si pajadringaida wahai amanidang aina nahansi last Saturday da oja masana ibiramba eha pathokchakre
adubu aina Manipurda Dr. Nongmaitem Oja Tombi ngasai ayu Oja ga ega haipet pau faunajai Oja si masan drama le kamai tawbano haidana aina hangatsaruba matamda ai yamna sumai tawdana isa adum kasu tawde aduga aina naonda hainingba amana sumna takpirei aibi nupi singna aibi nupi khudingmakna ihan hanbada khangdaba yaroi Oja Promodini kanano Maharaj Kumari Binodini kanano ade Oja Thoibi kanano haibas Manipurda nupina lairik tamba matamda nokna bana Oja Thoibi masa magna ai isa magna class 7 tamingaida habirami ibema aikoina tamakpa matamda ai wahem lekaidagi tampasana school sai karakpa matamda aduga lairak kulaki lower class ta tamakpa matamda aigi imai sida nupi noina mapan thoktana pije phikai setana school kaido namai du ikaidra haidana nayum pange de haidana ina tension bi haina ojana thamoi sokna tam thamoi sokna that means nakhoi loina bak laik tamuko akhoina ahanba khungthang oiba hariba Oja Promodini amadi Maharaj Kumari Binodini ningthong macha oina laiba phabi oina pokpana maram oidana Manipur gi manung sida yam kuina tamdaba aduga ningthong macha ni na mayam gi bebahar ga loina na adugumba chaina di phanglam loi phangi haina su tajade aduna Oja Dr. Oja Tombina sumna takpire ibema puna makta nangna tauriba puna makse yamna thagatli karigi noina haibada adugumlaba phumjandana leiraba Manipur gi chumna wari macha aduga saireng wareng ibata natana mohoina phangakpa nupi ama larik hayhenba matamda samajna matamduda akhoi Manipur samajna karamna yengambage haibase mase akhoina aba khudingda makhoi ahumbu masak khangdaba yade haina asuna takpirami aduna Ojagi photo hoji icha nupi Monica no utpi khre ai su kubam tara lonana Ojagi mafamda khoramjari aduga loina na Oja Thoibi amadi ima Gaibema Maharaj Kumari Binodini Busu kubam tara lonana khoramjari aina ngasi baba phangjari base makhoi tawimangi makhoi pibirambagi mapanani asuna I have thamjari aduga hauji han last Saturday da ehangna ibema professor na hakpa maruna na pibirakpa randoni na pibirakpa aduga aigi inau jamuna na khujin thorang tawdana thabirakpa punamak pa jakraba matung sida huji ai bigi parishatna pibiramba Khaidem Promodini Devi asi khatang ai pathok sarage Kristagi sahi lising amaga chamapan puntarukta kwa kaithen thoksom lekai poi Guwahati Vishavidyaloy gi BA Central Institute of Education Delhi gi BEd suni Sereng wari macha lilai honglaba lairik singdi wari macha da punsi maira lising ama chamapan yangkhai nipan Palem leipak leima lising ama chamapan marphu mari Sereng da kabi tarpan khomjinba lising ama chamapan yangkhai manga aduga khorjai gi manglan lising ama chamapan marphu humdoi loijing loya saireng lei lising ama chamapan marphu mari thinge laija irau khol lising amaga chamapan marphu mari lilada langlen thadoi lising ama chamapan marphu mari mama do pesa bido angau bido lising ama chamapan maudra boki manglan lising ama chamapan maudra hawi ko haika hawi ko hayen lising ama chamapan maudra Mahalakshmi gi khutpai se lising ama chamapan maudra atai warida nuja phidam lising ama chamapan yangkhai nipan leimarol lising ama chamapan yangkhai nipan atai warida nuja phidam lising ama chamapan yangkhai nipan aduga ya nura yaithing konu lising ama chamapan
Maudra, Kuman Kamba, Lisingamaga Tamapan, Maudrani Toy, Torbungi, Tera, Pambi, the Sat, Pamaibul, Lisingamaga Tamapan, Maudra Humdoi, Lampui Warida, Increase Satki Kuli Nupi, Lisingama Tamapan, Maudrama Toy, Sari Waring da Heloi Heloi, mi Heloi, Lisingama Tamapan, Maudrama Toy, Asini, Ai Bigi Lepam, Wakaken, Tuksom Leka Impalni, Asumna. Parishatna Khonglakpa matamda Ojagi biodata sumna thambirami ai ha khauji ai nahoida chungaroiye Emana yade haibasi ai paba haujarage Manipur sana lepak asida ina khunbada maming okhak chatliba nupa amagi imungni akhoi lepak sida thangai seng ba maming macha yumnak sagai lekai na chingbadi panjararoi yumdu pakai dalani mathol ani mamang sangoi jawi kang sanaba ya makha sangoi adusu jawi chaluk chamarom thaba chali lekai gi chakcha haijana phamni mantri singi chako phamni mitin phamni deep car truck hawa gi jak suna loina lei maning thangbada phogai achouba amasu lei awang thangbada leiba sangchang pareng adudi gari mayam dugi thamphamni mifam kadu chawi sofa set ahum mari thaba challi mifam kadu thungna velvet ki mon lawba galicha thai matamduda galicha ga thadana yamina khunjan galicha gi mathakta sofa thai thangnaba da inkol ama lei inkol du chawba haiphet manana ui inkol phajana koi inkol ama su ki na khunba nupa sigi lei hai insang napi hawai chengwai phajana hawi sangtrik sangna lek law inkol se phajana koi khreda mayam na yengnai hainai yengune khongdrum thabi matum yanthana pali se inkol dugi chidai oirapna moirang laiji pangbada man khraba wana chaba kuppa na kuppa segai raba sangoi aphaiba macha ama lei kumsi sajibugi nong sit lakpada pukhibasu yaba sangoini wagi yumbi ani na ngaklau oiduna ngasi phawbadi sangoi amanbado lepli inkol du da hoba insang napi ngak di male adi makhoina thamiba migi mawongni awang thangbada leiba ina kunbagi imung adudi kari amuk hairuni konung imung dugi mifam ka da khilli achauba machugi TV ama color gi ni harise galicha mathakta chahi tarama thoi train thoi rom sura bin pi macha ani khak lengo nana phamduna TV da uliba cinema yengli yamna thawai ta na yengli makalam na nokuna angangi thauramga oibane khoi matam amda angangi thauram maina khoina yamna muna yengna ba channel ga yam lai gi wari ni tanja du da macha nan khraba nupa ni ka tongduna lai mifam ka dai di mi la khong ka du da changlai nupa mana hangi mema nang pa nupi macha ani dugi marakta amana kumai halaktri pakhum si piraga angang ani do TV rom da mapungni thingjinki nupa mana ngasai hainaba dubu pung mari makhai phawbagi manungda soidana yaunaraksi ahan banangai na se haiba natrane mani adoka jaurage nupa amaduna khumi ani lakmina badu mabani wari sano amaduna oglami adudi ngai rasidana saghen bi mi laktuna phammi haiduna khangning ningsing laktuna saghen bi ti angang si mingni ima mi la asi hairamaga TV da mupungning thingjanki angangi matawduni saghen bina ko batabadagi mama ibema kebi sana lengthorai haima yambunga taibungoga oire aidi mitu kana oire boy khalure mahoi pabungso halaglani e taibungo khoi lenglak adi ngahak ta ngai biramu hairamine ai sa nung kaga mukta hotna jarukike yambunga taibungoga gi lengsin biyugo karimata hangoi biganu iyumni haina khandopio yang close friend oibajani
nupa ani duna khumi yajare wana bani cha nungka tawbiru nuda yajare kebi sanana khumi he onto pa taibungoga yamunga lengaglaga bukarigi kebi sanana imung sange haiduna mama hek ontorakpada sakhen biga yai phabiga ani na lengo na duna phamina raga tv yengduna leirambadu ui kebi sanana hai yai phabia nangdi sida kai dawriba aidi atopa ngasagi lairaba imungi angang ni sakhen bina khumi tv yengiye kebi sanana nanguna te yai phabi bu haibani chalo yai phabi nama ka khel kumak lamani angang si tangthokpa asi hairam laga sanai be ma kebi sanado imungda changki ngahak leiraga cha puduna thoklai phamliba nupa ani duda cha piramle aduga angang ani na phamliba adomda changsinga khiduna hai yai phabi nang leirami hojik phawba chatri chalo ne thokro chalo yamna tathi dawoina angang duda yai phabi sakhen bi ni se makoina manakongda changdi tv da pungning lupi makoi gumbi angang ngakta na sana balila ga oire kebi sanana kol khara kalap masi angang se mana onthok na kan khreda hairaga yai phabi gi lawai gi samdu tap pairaga lak tu na singkhat aduga invoice boy tawduna mapan da puthoki sakhen bina matung inaki haiba angang side yam tathi dawoina family ba nupa ani dugi maraktagi amana yengja sanuda sanai be ma angang ni na angang gi thorom oibeduda yengjaningduna matawriben wahai asita bada kebi sana ikai nungsi yanaki mapal thoklaga ikai badu laman khumba oina angang da tainaki kebi sana na chai thangi hai laira sudana bi lamja sarai macha ikai khangdabi pitat patapi nangna na pinaroli imot he moladana mayung na bada hakki khan ba pi selaga nangna sida changai ba bukari gino achawa chang mi mayam tin pham asida hekta latuna phamliba kari gino haiba magi migi mamangde ikai jeine khangabra matung mama manau khak changlakanu ko hairaga angang nupi macha yai phabigi makhajai nakan ani da ona kupang set thajen mangak laktuna il yai phabina ayo ima sire haiduna kaptuna mayumda chen kebi sanagi macha nupi sakhen bina thongjindan lep tv da amuk yeng yai phabina chen kheba maikai da amuk yeng mamitta ira chen duna hik kaptuna lehowi mamai bi ma kebi sanana macha bu khana yengam imungda changki phi kamduna nahak leiraga sakhen bi su imungda changki sakhen bi na mama da hai ninge haibane na mabu imana yenghandri bakari gino mahoigi lejada duna tawbane masu yengje sanu ka jogene ima kebi sanana khumi tumile yudaningde nang su khubak chaningbra achawa sang macha mandina he nangbo sakhen bi na kum dai akhoi ani wari sa duna yeminaba nungaine khangabra aigi imanabidi mana tanadi ataiti leitana kanaga tinagani yai phabi kauruge ima kebi sana lawhatuna hai kari haiba natomta yengba yadro laira tutana bi mafi marul sunin kinwaina chet jada bi lamja chara macha siga kari gitinaga dauri bano nang babungi mamana ba ango athau singi mamangda nangi namana bani haiduna puthopa ikaidra nangbo mahoigi sofa phamba yadna mahoidi sofa phamba yadene modi ne upul ne waipul ne bhap taw ne angang nangbo mafi marol di kaya mot khre upul wa horadana sakhen bina ima yai phabidi sofa da amukta phamdebo madi sofa phamba hinade nom lawi ko ngawi haine akhoi ani di makhada ngak phamduna yengbane ima kebina hi mi kangkhat bakadi hairine nangdi khangi roine apangbini ne madi makhong makhut hamde do khongup su tongde do makhong amot paduga galisa mathakta ka duna phamlabadi galisa mot pane ima sitpa sengba yamna wai ngamjade ye tumin layu ima taningde angang nangna kari khang dana chaidum chani hari bachini ko
ꯍꯌꯦꯡꯗꯒꯤ ꯅꯪ ꯃꯥꯒ ꯇꯤꯟꯅꯕ ꯌꯥꯗꯦ ꯀꯣ ꯈꯪꯉꯕ꯭ꯔꯥ ꯃꯃꯥꯅ ꯌꯥꯏꯐꯕꯤꯒ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯛꯍꯦꯟꯕꯤꯗꯣ ꯀꯥꯆꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯠ ꯁꯨꯠ ꯀꯞꯄꯤ ꯃꯆꯥꯅ ꯀꯞꯄꯗꯨ ꯇꯥꯔꯒ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯀꯞꯆ ꯁꯥꯔꯤꯕꯅꯣ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯆꯩꯍꯜꯂꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯌꯥꯏꯐꯕꯤꯒ ꯅꯪꯒ ꯇꯤꯟꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯃꯔꯣꯝꯗ ꯌꯥꯏꯐꯕꯤꯅ ꯀꯝꯗꯧꯔꯤꯕ masam laktuna chingbibaduda makoktu nabane tanau tanauribi angangi makhajaidu tingkhattuna khupangna che thakibagi chaina kholdune adugi sumathakta nuaina angangi thoram tv yengjaramba do khangtapta tanthok pirakpadagi nuaitabane phamduna hik kapli mathwai som mama kaithen kumlakle wana hanjilapani insang napi yonba kaithel da karubagi machana thawai sokna hik kaptuna leiramba ubada kaya di nuai khidre mama do kana lejadrabi lukhrabi ga oire machagi manakta changsinuna makok tananbiraga hangi magi bema yaiphabi kaidoragene nangbo miga khatnarubra kari kapibano kapna yaiphabina matek oiba wahaida khumjai saghenbigi mamana aibu phuraiba saghenbiga aiga tv yengminaringaida mama hinjabi duna aigi lawaigi sam paiduna chingkhatkiba aduga khajaidana khupangna che thariba aduna lusamda laktuna makhoida changkanu haiduna ilakpa adugi nuaita duna kapibani machagi wadu lo phatringaida mamana machabu phamungdagi chingtharaga aishu yauna phukhige mayanglenda khubangna che thajali lamhenbi pitat patatpi achaw achangi mayumda changunu haidro mama aina haiba indabagi manan nanam tatledo mama hinjabi duna macha nupi budi phuri roine nangonda phurakpa oiri nangonda da phurakpa oiri ni haiba lamyai da tharo onduna chaina khangleibi yaiphabina mama gi wadu tabda kapna khumai saihembi da di phude ye engonda dane mama na khumi aduni dana achaw achang ina kaira khunbadi macha masu phuwa hunade migi macha phubadi makhoigi hainabi hayeng nang saihembi khoida changaga nuko hayeng dagidi hairaga mama na macha do leipak dagi hogat pire yaiphabibu aduga matha da chena konsinbire imagi langlen yaiphabi haiduna macha jejet konaraga o khongna kapmine haibadi mana nga chai phuriba macha do mana mina lakjabadu da songning mangi dana phubani nusi dana phuba aduga taba mama gi thamoi henbi yaiphabi ani ase yum hek thangnana leiminabani khaliba haibabu khongwan macha amatanga tingkhang tarana wangma da kungna khariba adudani sambal manaktu da leptuna ahoba da yenglaga saghenbi na yaiphabibu numit khudingi kawi ima leitaba tanja mama leitaba tanja mana mai marup to kaujariba saghenbi na kaurakpabu tarabadi yaiphabi su hekta senthorei saghenbi na hai be manang laktaba se ayam nungaitebo ai tv ningthina yengdre khangaba nangdi yam chawthoi bema khangjare nang lakpada tv yengse haiba nang lao tv yengse yengminase se lao yaiphabina khumi bema khanglabro aikhoi imana yade nahoida changanu haine imana nahaldi nakhoi imana bu aibu phui nakhoi imana su aibu phui aduga aikhoi imana su aibu amu phui yam naine khangabra ibema nangbudi phudabanina nangdi naramoye aidi naye saghenbi ado nang saunaroi nang sauranoiba nakhoi imaga leitringaida ibani tumina yenghora se lao haiba se lao yaiphabina aibudi yamna lakninge aduga nahoi imana urabadi tanaduna nahal dongna phurakani ye kijaye khangabro aikhoi imana nahoida changba sungya yade haine asumna angang nupi macha ani se sambal wangma da leptuna sambal ahobada yengna duna tattana wari sanai ahallamandi unaba yadaba nongma saihemina sambal ahobada khonjel wangna kawi ho yaiphabi nakhoi ima kaithen kumaklabro yaiphabina kumlai kumaktriye saihembina
ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯄꯥꯕꯨꯡꯒ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯈ꯭ꯔꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦꯌꯦ ꯇꯤꯚꯤꯗ ꯁꯤꯅꯦꯃꯥ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯧꯔꯤꯌꯦ ꯌꯦꯡꯁꯤ ꯂꯥꯎ ꯍꯥꯏꯕ ꯅꯍꯣꯏ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯌꯦꯡꯍꯧꯁꯤ ꯂꯥꯛꯑꯣ ꯌꯥꯏꯐꯕꯤꯅ ꯑꯩ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨꯗ ꯏꯃꯥꯅ ꯅꯍꯣꯏꯗ ꯆꯪꯒꯅꯨ ꯍꯥꯏꯅꯦ ꯏꯃꯥ ꯀꯩꯊꯦꯜ ꯀꯨꯝꯃꯛꯄ ꯃꯇꯝ ꯌꯧꯔꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯏꯃꯥ ꯎꯔꯕꯗꯤ ꯆꯩꯅꯤꯌꯦ ꯁꯛꯍꯦꯟꯕꯤ ꯅꯪ ꯁꯥꯎ ꯅꯣꯏꯕꯀꯣ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯃꯒ ꯆꯣꯡꯗꯨꯅ ꯌꯥꯏꯐꯕꯤ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯆꯣꯡꯖꯕꯇꯅꯤ ꯃꯃꯤꯠꯇꯗꯤ ꯄꯤꯒꯤ ꯏꯔꯥ ꯆꯦꯜꯂꯤ ꯁꯥꯟꯅꯐꯝꯒ ꯂꯩꯇꯕꯅꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯃꯃꯥ ꯃꯆꯥꯅ ꯂꯩꯖꯔꯤꯕ ꯁꯪꯒꯣꯏ ꯑꯐꯩꯕꯗꯨꯒꯤ ꯉꯥꯛꯂꯧ ꯑꯣꯏꯔꯤꯕ ꯌꯨꯝꯕꯤ ꯑꯃꯗ ꯌꯥꯏꯐꯕꯤꯅ ꯌꯥꯟꯗꯨꯅ ꯀꯥꯔ ꯅꯥꯟꯊ ꯁꯥꯟꯅꯔꯤ ꯃꯔꯛꯇ ꯍꯨꯔꯥꯟꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯌꯦꯡꯂꯤ ꯑꯃꯔꯣꯝꯗ ꯁꯛꯍꯦꯟꯕꯤꯅ ꯃꯥꯒꯤ ꯃꯔꯨꯞ ꯌꯥꯏꯐꯕꯤꯅ ꯇꯧꯔꯤꯕꯗꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯁꯝꯕꯜ ꯂꯧꯍꯣꯕꯗ ꯂꯥꯟꯊꯣꯛꯂꯒ ꯌꯥꯏꯐꯕꯤꯗ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯑꯆꯥꯄꯣꯠ ꯃꯌꯣꯝ ꯃꯆꯥ ꯑꯃ ꯄꯨꯔꯛꯄꯅꯤ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯀꯥꯎꯊꯣꯛꯇꯨꯅ ꯄꯤꯖꯍꯧꯗ꯭ꯔꯦ ꯁꯛꯍꯦꯟꯕꯤꯅ ꯑꯆꯥꯄꯣꯠ ꯃꯌꯣꯝꯗꯣ ꯑꯃꯨꯛ ꯌꯦꯡ ꯌꯥꯏꯐꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯂꯦꯞꯂꯤ ꯁꯝꯕꯜ ꯃꯌꯥꯗ ꯈꯪꯍꯧꯗꯅ ꯃꯈꯣꯜ ꯍꯧꯅ ꯁꯛꯍꯦꯟꯕꯤꯅ ꯍꯣ ꯌꯥꯏꯐꯕꯤ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯈꯣ ꯂꯥꯛꯑꯣ ꯁꯤꯗ ꯁꯤꯁꯦ ꯑꯃꯨꯛꯇ ꯂꯧꯔꯛꯈꯣ ꯍꯥꯏꯕ ꯌꯥꯏꯐꯕꯤꯅ ꯁꯛꯍꯦꯟꯕꯤ ꯅꯪ ꯉꯁꯤꯗꯤ ꯁꯥꯎꯔꯅꯣꯏꯕ ꯑꯩ ꯅꯍꯣꯏꯗ ꯆꯪꯉꯔꯣꯏꯌꯦ ꯏꯃꯥꯅ ꯌꯥꯗꯦ ꯁꯥꯎ ꯅꯣꯏꯕ ꯀꯣ ꯍꯤꯛ ꯀꯞꯄꯤ ꯃꯄꯤ ꯇꯩꯊꯣꯛꯏ ꯁꯛꯍꯦꯟꯕꯤꯁꯨ ꯌꯥꯏꯐꯕꯤꯅ ꯃꯄꯤ ꯇꯩꯊꯣꯛꯄꯗꯨ ꯎꯏ ꯃꯥꯁꯨ ꯀꯞꯄꯤ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯁꯝꯕꯜ ꯃꯌꯥꯗ ꯂꯦꯞꯂꯤ ꯁꯛꯍꯦꯟꯕꯤ ꯌꯥꯏꯐꯕꯤꯅ ꯁꯥꯟꯅꯔꯤꯕꯗꯣ ꯑꯃꯨꯛ ꯌꯦꯡ ꯑꯆꯥꯄꯣꯠ ꯃꯌꯣꯝ ꯃꯆꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯤꯒꯤ ꯏꯔꯥ ꯁꯤꯟꯊꯅ ꯍꯤꯛ ꯀꯞꯂꯤ ꯂꯣꯏꯔꯦ ꯏꯃꯥ ꯈꯨꯂꯥꯛꯄꯤꯒꯤ ꯅꯣꯡꯉꯥꯡꯍꯩ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯅꯍꯣꯏꯗ ꯆꯪꯉꯔꯣꯏꯌꯦ ꯏꯃꯥꯅ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯅ ꯏꯕꯤꯔꯝꯕ ꯍꯧꯖꯤꯛ ꯄꯥꯕ ꯇꯥꯕꯗ ꯑꯉꯥꯡ ꯅꯨꯄꯤꯃꯆꯥ ꯑꯅꯤꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯐ꯭ꯔꯦꯟꯗship ꯇꯤꯟꯅꯖꯔꯀꯥꯟꯗ ꯃꯥꯒꯤ ꯂꯥꯏꯔꯕ ꯏꯅꯥꯛꯈꯨꯟꯕꯒꯤ ꯗꯤꯐ꯭ꯔꯦꯟꯁꯇꯨꯅ ꯃꯕꯥꯅꯤꯒꯤ ꯐ꯭ꯔꯦꯟꯗshipꯁꯦ ꯃꯃꯥꯗꯨꯅ ꯐꯨꯕꯤꯕ ꯑꯗꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯀꯞꯅꯤꯡꯕ ꯐꯥꯎꯏ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯀꯔꯤ ꯐꯥꯎꯕꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯑꯗꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯑꯏꯕꯤꯅ ꯊꯣꯟꯕꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯥ ꯌꯥꯏꯐꯕꯤ ꯁꯛꯍꯦꯟꯕꯤ ꯑꯗꯒꯤ ꯃꯥꯒꯤ ꯐꯨꯕꯤꯕ ꯁꯤꯗ ꯃꯃꯥ ꯑꯃꯗꯨꯅ ꯏꯅꯥꯛꯈꯨꯟꯕ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯐꯨꯕꯤꯔꯦ ꯃꯣꯏ ꯃꯌꯨꯝꯗ ꯆꯪꯉꯛꯄꯒꯤ ꯑꯗꯒꯤ ꯂꯥꯏꯔꯕꯤ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯅꯪ ꯀꯩꯗꯧꯕꯒꯤ ꯃꯣꯏꯗꯨ ꯆꯪꯉꯨꯏꯅꯣꯅ ꯑꯃꯨꯛ ꯐꯨꯕꯤꯕ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯗꯣ ꯃꯁꯤꯒꯤꯏꯃꯥꯅ ꯑꯍꯥꯟꯕ ꯄꯥꯊꯣꯛꯈꯤꯕꯗꯨꯗ ꯌꯨꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯀꯥꯏꯅ ꯏꯕꯗꯨꯗ ꯃꯁꯤ ꯌꯥꯝꯅ ꯔꯤꯌꯦꯂꯤꯁꯇꯤꯀꯦꯜꯂꯤ ꯏꯈꯤꯕꯒꯤ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯏ ꯑꯗꯣ ꯃꯁꯤ ꯔꯤꯌꯦꯂꯤꯁꯇꯤꯀꯦꯜꯂꯤ ꯏꯈꯤꯕꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯕꯤꯕ꯭ꯔꯥ ꯑꯌꯥꯝꯕꯅ ꯃꯁꯤ ꯔꯤꯌꯦꯂꯤꯁꯇꯤꯛꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯁꯤꯗ ꯍꯥꯏꯗꯅ ꯑꯩ ꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯅ ꯑꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯁꯤꯒꯨꯝꯕꯒꯤ ꯏꯃꯨꯡꯁꯦ ꯑꯩꯗꯤ ꯉꯁꯤ ꯆꯍꯤ ꯌꯥꯝꯃꯕꯅꯤꯅ ꯌꯥꯝꯅ ꯊꯦꯡꯅꯖꯔꯛꯑꯦ ꯑꯩ ꯏꯁꯥꯃꯛꯇ ꯇꯧꯔꯛꯄ ꯅꯠꯇꯕ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯒ ꯏꯅꯥꯛꯈꯨꯟꯕꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯒ ꯂꯥꯏꯔꯕꯒꯤꯅ ꯌꯥꯝꯅ ꯆꯠꯆꯔꯤꯕꯁꯤꯒ ꯑꯅꯤꯁꯤꯒꯤ ꯗꯤꯐꯔꯦꯟꯁꯁꯦ ꯀꯕꯤꯅ ꯑꯏꯕꯤꯅ ꯌꯥꯝ ꯎꯠꯆꯅꯤꯡꯕ ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝ ꯁꯤꯝꯄꯜ ꯂꯥꯏꯐꯁꯤꯗ ꯃꯥꯅ ꯃꯤ ꯑꯃꯒꯒꯤ ꯈꯦꯠꯅꯕꯁꯦ ꯃꯉꯣꯟꯗ ꯊꯝꯗꯕ ꯑꯗꯨ ꯑꯏꯕꯤꯅ ꯃꯁꯤ ꯔꯤꯌꯦꯂꯤꯁꯇꯤꯛꯅꯤ ꯑꯍꯥꯟꯕꯒꯤꯗꯤꯁꯨ ꯔꯤꯌꯦꯂꯤꯁꯇꯤꯛꯅꯤ ꯄꯥꯖꯔꯤꯕ ꯑꯅꯤꯃꯛꯁꯦ ꯔꯤꯌꯦꯂꯤꯁꯇꯤꯛꯅꯤ ꯃꯔꯝꯗꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯁꯨꯝ ꯃꯃꯤꯠꯇ ꯎꯔꯀꯥꯟꯗ ꯃꯥꯅ ꯁꯨꯝ ꯏꯔꯤꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯏꯅꯥꯛꯈꯨꯟꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯑꯩ ꯀꯩꯅꯣ ꯍꯥꯏ ꯃꯥ ꯔꯤꯌꯦꯂꯤꯁꯇꯤꯛꯀꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯒ ꯃꯥꯅꯁꯨ ꯃꯥꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯌꯨꯝꯗꯨ ꯈꯪꯖꯕ ꯅꯠꯇꯦꯀꯣ ꯄꯨꯔꯥ ꯀꯩꯅꯣꯅꯦ ꯁꯪꯁꯪ ꯎꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯁꯨ ꯃꯣꯏ ꯃꯌꯨꯝꯗꯣ ꯃꯥꯟꯕꯁꯨ ꯌꯥꯝ ꯂꯩ ꯑꯣꯖꯥꯒꯤ ꯑꯀꯣꯏꯕꯗ
adu ojana yam toina uba adu bayam nungai taba thoto adu mana changaga khamba sya da masi idu mi thoge ga ina ibagi mawong ni aduna ojagi di yam simple aduga myoi bagi thamoida filter on bangam base mahaki gunni aduga ojagi honna bakan ba adagi ojana ngasi nupi samaja thamningi ba nupi gi respect se nupi dana anamba mana focus se adum tawrongani aduna karigi noida nupi like tamba yada badagi moina nam haidana tamakwa oja se am lai ba imung dagi hawi haidana aigi idhoi bungo police officer oiba idhou duna aingonda hairami loina ba ingonta na ba wa khonsu yam chawi Khaidem Promodini dauna taun he magi lainingai leite adagi lai tau haiba mi imung duda pokpana te mana tawrise cycle lama tongaga magi matau tamune noina saisida lai leire ahawba bijare ado lai tau haiba yade haidana akoigi idhou sina magi macha singsida lawba khongba do ai sa se taja hawi akoi angang oringaida aduga ojana yamna kai haini magi pungning chamba aduga mana lai si yongna ba tamning bado imung duda mangonda inspire tawina ba midi thodokna leitaba aduga mana mabu nungsiba mi sidagi mana haijaraga chatlaga akoi idhou koina libirami akoina kumbongda lanchenba matamda mana pungani makhaidagi hogotlaga cycle tongaga khrai bungoda ai parkhagi sumai tawre parkhadi tawdore khrai bungo laiti amta lehodre adu ai paisa su leiti haibagi lakpa se nongala ngali ngali tawda thungai haiba adu magi matawdu da khoi idhou su moi machimanaw mayam manungda ma chi am dan haiba police officer am oibeta natana sana bagi lam art and culture ma drama MDU hall ngasi miyamna lei se kanamtana khangbiram bayai khangbiram da bayai idhoi mona chuchan maharaj dagi chela kanda akoi gi hall se lei da baya de haidana logjaruba adudagi amu pabung lolito sorok haibam na mo itaw adudi ai su tangkhai ma amtani ruge aduga adoraga di ibani punjhalaga di na mabani na Susan Maharaj leinge matamda MG hall se tangkhai haidi mamingi papan ba aigi haibana taba sama sida lehobagi tangda maina tawba idhou sidi yamna dan haiba aduga mibu nungsiba thamoi oina kaino ujai aina aigi observation da ibu yopirakpa thakpirakpa idhou sing sigi manung sida adumain tawdana ma sina Oja Promodini gi maram che laura soba Promodini gi matau tamun he haib se aingonda nate magi masa sing lai to ba ya da ba kai do wa aduga ka thongning ba ka ram lai ram mi akhoi gi ambassador aduda ga thoraga mamo sing paksa ta satba Kolkata da lai ta mini haraga lai hek fajana tamam da ba sigum ba si ubada oja gi mingsa adum toina palle ba aduna ojana kaya ki matik adagi di oja se kharagi matung langi matung adagi loira kanda di ma metrika pass tawdana BA bhaugat tamakanda BA ka tamakanda Manipuri seba tumaina tawram base atang bani ai bi ama oibata natana tamjaninga yamna oiba aduna aina machida yamna ojagi atmana ne penbi bo oisanu kaina aina pungning sida khalla kanda ojagi se aina yam si jana yam pajaba kai ginoida mana ina kai ra khun bagi kai do bagi amata ulamoy ba yam chambai mung sida ma changa ga leirang bani aduga mana nuksibase magi nuksibase aduna mana angang laira bi angang duna tawbiri ba human kaino human torture haiba tare angang gi mental torture tawbire aduga physical torture tawbire aduna kari ginoida ina khun ba kangbu sing sina aise akoigi pauro ma lei laira ba mauling de ina maban tha de haiba adu kauthuk tana akoina laira ba sing sibu yam hanthana yengbodo aduni ai binanga che ulli se sumaina ai thamjer yamna nangai additional supplement happy bagi aduga ngasagi aina su taja bakanda dum realistic real story the based aurangani na khalla kanda aigi wakanda tana huzik ki matamda sakhen bi yai phabi haina di character se wari sida laire ado moi huzik chawramani aduga moi gi friendship se moi chawra kanda kamai taw gi beza no kaina maina khalhalle haitare adagi imana ngasai pa ki bada galicha ina haise galicha se carpet oidoi rakari
matam khara ngallingai matamda galisa pija haibasidi yamna carpet sini ado carpet se makhan yam yame ko pugat ba ya ba aduga attach tauba napsan ba kai asidi akogi modern age sida yam thogle ado galisa pija ka tharaga di matamdo luhongba gumba ada aru hengi thabakta imung daga galisa ga thabasidi ojagi matamda di imung singse yamna tangna ina kunba se hojikti pakhunna kunare ba ko matamdu da di ina kunba haise se for example khambathobi gi matamda su akogi kaino sida kaino ne kaino gi moirang ningthogi aduga chingkhubagi adegi thonglen gi moigi se thaba matamda ina kunba se matamdu da na hujingna galisa tharani dipkar yam leirani yum mathon yam wangani janingwa mafam chatlan ina kunba se aduga matamdugi ina kunba se ina kunbagi akhoi di konthong haiba maite ronda aduga kaino ina kunbagi phamnai ba singi machintong ba singi di hojang haina haineba yam chaung chaung na saba aduna yumjau si matamduda design se thoina leiramde yum aphaiba sangoi wangol sang haisina kaino chabok sangni wangol sang haise aduna chabok sang si tongana ka thamaga adumaina imungdaga amanga soi tawi kaina khoi adumain tongna de aduga yumjau da ka ahum leiba ka manga leiba ka tare leiba ka mapan bhau lei adumain tawdana yumjau ka mapan leiraba machan sangon thanna leiraba adagi kaino kai ka khan leiraba adumain tawdana singai leiraba adugumbado ina kunbani haina kaunarami adudagi amuk thaidara huji ina kunba haisina mujing haisina mana huji akoina dum uri sini huji ina kunbaga laira gadi amuk hena amuk describe tawdaraga su yare huji kinga sigi seisida adu asman thamjada hoi yamna nungaijai adagi aina amuk kasu imana ꯍꯧꯗꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯁꯤ ꯍꯧꯗꯣꯛꯄꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯅ ꯄꯥꯕꯨꯡ ꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯕꯁꯤꯅ ꯇꯥꯛꯄꯤꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯏꯕꯤꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯁꯤꯅꯥꯔꯤꯑꯣꯁꯤꯗ ꯑꯏꯕꯤ ꯑꯍꯨꯝꯁꯤꯒꯤ ꯌꯥꯝꯅ ꯃꯥꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯆꯥꯎꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯗ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯏꯔꯛꯄ ꯁꯤꯗꯩꯁꯤꯗ ꯅꯌꯨꯝ ꯄꯥꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪꯒ ꯈꯤꯇꯪ ꯅꯩꯅꯅꯕ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤ ꯑꯣꯖꯥ ꯊꯣꯏꯕꯤ ꯃꯁꯥꯃꯛꯁꯤꯗꯤ ꯑꯩꯒ ꯑꯩꯅ ꯇꯤꯖꯤꯗ ꯇꯝꯃꯤꯉꯩꯗ ꯃꯥꯁꯦ ꯑꯣꯖꯥꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯐꯥꯎ ꯑꯣꯖꯥ ꯑꯗꯨꯝ ꯑꯣꯏꯗꯅ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯁꯤꯅ ꯑꯩꯅ ꯀ꯭ꯂꯥꯁ 7 ꯀꯥꯗꯣꯔꯤꯕ ꯃꯇꯝꯁꯦ since 1961 to ꯑꯣꯖꯥꯒꯤ ꯑꯦꯔꯤꯌꯥꯅꯤ ꯑꯩ 64ꯗ ꯃꯦꯇ꯭ꯔꯤꯛ ꯂꯣꯏꯖꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯏꯪꯁꯣꯛ ꯇꯥꯔꯤꯛꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒꯒꯤ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯍꯧꯖꯤꯛ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯝꯅ ꯑꯣꯖꯥꯒꯁꯦ ꯁꯥꯔ ꯃꯦꯗꯥꯝ ꯀꯥꯏꯁꯦ ꯌꯥꯝ ꯏꯆꯝ ꯆꯝꯃꯕ ꯑꯩꯈꯣꯏꯅꯁꯨ ꯑꯣꯖꯥ ꯁꯥꯇ꯭ꯔꯁꯤꯡꯗ ꯀꯤꯍꯟꯕ ꯈꯪꯍꯟꯕ ꯑꯗꯨꯒ ꯋꯥ ꯉꯥꯡꯗꯕ ꯇꯧꯗꯕ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤꯗꯤ ꯑꯣꯖꯥꯁꯤ ꯌꯥꯝ ꯀꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯁ꯭ꯄꯤꯁꯦꯜꯂꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯁꯦ ꯑꯩꯅ ꯌꯥꯝꯅ ꯍꯪꯒꯣꯏꯖꯩ ꯀꯩꯒꯤꯅꯣ ꯑꯣꯖꯥꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥꯒ ꯁꯣꯔꯣꯛꯇꯒ ꯍꯤꯒꯠꯇꯅ ꯆꯠꯄꯒꯁꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧ ꯁꯥꯏꯅꯣ ꯀꯌꯥꯝ ꯍꯥꯏꯒꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯃꯥꯒꯤꯗ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧ ꯁꯥꯏꯅꯣ ꯐꯅꯦꯛꯁꯤꯅ ꯈꯨꯔꯨꯡ ꯍꯦꯛ ꯃꯥꯏ ꯋꯥꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨ ꯄꯜꯂꯒ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯃꯃꯥꯏꯅ ꯍꯦꯛ ꯆꯠꯂꯗꯅ ꯀꯥꯏꯁꯦ ꯃꯥꯁꯦ ꯉꯥꯎꯁꯟꯅꯕꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯕ ꯂꯥꯏꯔꯤꯛꯇꯒ ꯄꯨꯛꯅꯤꯡ ꯆꯪꯉꯒ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤꯁꯦ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗꯕ ꯂꯥꯏꯔꯤꯛ ꯍꯩꯍꯟꯅꯤꯡꯕ ꯑꯗꯨ ꯏꯟꯈꯠꯂꯛꯄꯗ mamaga saunare mapaga saunare kain chen ba chong ba se mana yam yaningdaba aduso akoina ujarai ojabu aduga yam thengnajarakpadi as a teacher amoina class ojagi class yaujarakpadi ai thengnajarakte oja se adum class 7 da urame urakanda adum office ki adum sakriba aduna ngasi akoi manipur society da nupi ai biga ojana oja tombina ngasai ayu takpirakpase ibema nang munna khallakanda yengune nupi aibi haidana thokla iba aibi kabi sinse nupi kabi mayam se masina ihan han baning sangada wadine oja pramodini ga maharaj kumari binodini ga
aduga Oja Thoibiga moi ohum ningsangda sungya yaro Oja Thoibina iba ese type da amasu leigibani yam toina Oja si lari phongibra phongdabra aina masi thijanba watpanani Oja ge ai thijanba hodri hujik thijanjaragani adumai tawdana sumaina Oja na thambirakpase yamna maman yamlaba wahini haidana aina pungning loksanjai maramdi ai isamakse adu panjadeba hekta kaino akhoi Khaidem chawbana ahanba maitairon Bengali si Bengali tamamimni kainona arambam Darendra gi matamda Bengali Sanskrit han tamame Bengali tamkanda chhatra masingse hanthare haile adaidi kaino education gi department paibiriba committee sina masidi chhatra masing hanthari sindi moi kaino difficulties leramani adudi animak tamhalachena Sanskrit Bengali tamba adumaina tamdana akhoi maitai mayek Maitai ron asumai tawdana mathang lakiba punamakse aikoina Oja nupa ngaktana ayamba Oja Khaidem chawbana maitai kabi chhatra macha mayam ama iraga teksu ko oihandana tawrapase Oja nupa gi di adum magi mamingse Kamal leigre chawba leigre angan leigre Darendra leigre punamakse mathang loina leigraba nupi singsi da mangju hujik phawda nupi samasi da nupi se akhoi yengchanbai jata ngarang aina discussion am tajai ko women's crime bida asyam pijagraba ko ahan namana bahobada hanu graba mana masu nupi manghan bagi mapa na macha nupi manghan bagi magi mayam the taru da kari no janga si society sida khoi nupi cha singse nupi samaj ne yam thoban bagi wari natte ko akhang ahi bo hairo adai phajana samaj bu khaning bo mi singsina hairo target se nupi da tawe se ai example am tang pijage ko angang singse kaino phanek loi setgadamni kaina ne ta rule tawbase nupa gi dine stop deba ai di pungning da di hangjai ko phanek loi setgadamni ki dana ko ai di phanek yombi phanek sabi budi nakalam da phai adu nupi macha phanek setpai sidi moi di makhwang da kaino yetraga di kaino class 5 6 ko mai inkhalak triba juboti gi matam adai da di mana ngasagi dai toiba pisina moida yam comfort oiba adagi moina school daga ina nong phadoka moi kaino ka tawba teaching bu hai oiro aduga kai ba any discussion bu oiro aina chatpa matam se anghang na ne phanek setpa se tahoba yaw phanek tu tahori mi ko mama na ga thori pundrade aina khalle matam phate hanate ko kaino ne anupam cha mayam jadi kari mawa rule chupi de kai mau jin cheningbra adagi ningong da yangera kai jogege khoi su yam uiye ba ko aduga nupim cha singsi school ka jaba se de magi tai dress ama ai kitang mapung phadri bawda moi haite dana mama mapa na se pirini dana adu class 2 3 bawgi area sida bawda dress adagi nupi da su Oja nupi noi Oja nupi me am se am kiye ba ko ai se ma khoi kano mapa nai na tra di set pa yadre na hairi ai di kaino samaj gi mi singse samaj gi marakta hingimni na nupi sida da number oina yeng ba sisu aina ahalla ma oina haija tare ai kitang su nungai te ba ko moi gi su kitang adudi moi gi phataba nisha cha bo bu oiro ama bu oiro group tuna chapi ba chatla kanda noi adai do tori do kai gi no haina le kai da kaino leadership pi gera kai jogege nisha cha ba moi ohumari le radi ai bawa ahna ai bawa ki kai dra ba ai bawa ki ba aduna ai kwa kai thengi yum da chatpa matam da nungdang si oira agadi ai mi mamam thille ai gi yum si bawa da adum thinbi ba kari gi noi da nisha pa sa ba mi singse group phame ba khoi gi di aduna adumai tawdana nisha chai na ina uhanja bai wana te am phabai cha sing ngasi ngarang prakha haido pada makok thongi ba kai dori ba loina bak phaba ngaktani toigumba sung akhoi gi adugumba dusu marak ki oina thingda baga budina te adu si atang ba adagi phataba tawba angang manghan ba kangbu ka singse moi ka se kaino ne nupa ne ba nupi na ta manghan de ko nupi da amata manghan de to sa tawde aduga nupa singsina macha adu tawre ada tawre mabu wongna tawre mapa na tawre haibse ngasi gi society sina ne yam toina tabado aduna thingba se kamai tawge bu nupi da aduna ngasagi tin sisali thingi hari sidi Oja Thoibina haibde nupi na ne aduna akhoi nupi amta thagate dana akhoi nupi singse akhoi isa si aina sumkhan bada yamna
kano kari haini thangat pa sa khara wat pra thangdi thangat ta bidin nati am thangat lik jani adu ro su thangat pa masing se khara handa brain khalle ba akhoi ma sen se adagi nupa sina kano tawraga di mai nupi se leitra kanda macha so ohum mari leireng khalo ko ado nupi yaudana leiba sina mo yam nuai te ba ko asa adu da nupi im lei ho ya du taw ada taw ina adu nupi sing sina lukhra bi oiraga di mapi kitang nan che tana chat padane kano moina kausalaga ba haiba akoi manabida haibagi wari ai tagre aduna ibe manang do adu fido hujik set kinu wa ni ka kaina yam sentiment haidi nupim cha duna mai gi angang ni ko mana kai nu ka machung ga chesa ba ma kausal hai kaina adu nupa gi di nang di nupi letra kan nang di kari gi no nang hujik kitang di na charu chawang go dana ka haiba si ta da ba si akoi society si da jingthok jingjin tawbagi maram chi oi ai matang cha na sum panjabani cha chingde ai warau jabadi nate afaba tawba ngakani appreciation but nupa nupi punna tawbado ai na pamjaba adugi wa famne ai hajer yamna ngai imana share tawbibagi haibadi akoina matam kuting makta nupi gi khongthang da saugat pi basi watpanina nupi amana smaina tawthorakpa larik iraga thammakpa se yamna akoigi damakta di nupi gi khunai nupi gi society dadi yamna chawthokching chaningai ni matamduda akoigi larik tamba sibauda mayamna tin sitnaraba matamduda madu face tawraga courageously face tawrakanda larik tambada natana larik iramiba akoigi writer sing sibu akoina ngasigi program sita khurumjari moibu akoina ningsing kanda moidagi courage moina amna courageous oina akoigi society na hairagasu face tawrakanda thambirami ba pot sing sina akoida inspiration oi bisi mayam da share tawjabani matang asida akoigi matam sisu loisanjara dagi yengbiriba pumnamak su tabi bagi amna nungai jai ngasai gi voice ki matang da tai haina haibirak ba Gurumayum Nirmal Thagachari Adomna akoigi program asi regularly yengbibagi damakta Vaneshwari nasu confirm tawbirakpagi yamna thagachari amom chanu sanatumbi na khurumjari mama amadi cheche nungsibani aikoigi tamlakpado miss tawi school gi miss na takpi khiba dumita urai haina haibirai wari asi syllabus ta yauba wari aduni adagi leitongbam ibungo machana watching from Segalambi haina ibirai kurumjari yamna nungaijai akoina taba kanda karai kari mafamdagino haina takpirakpasi Babi Sarai Samna Hauba Tahodre Punkayadagi Haubage Chapchana Haibirau Haina Haibirai Akoigi program asi Saturday Kudingi India time 5:30 p.m. da Tawjabani Aduna Matangi Saturday da su soidana 5:30 p.m. da amuk akoigi Facebook page Finding the Voice da tune in tawbirau aduga akoigi literature da akoi khangminasi tamminasi akoigi amna chawthokchaningai oiraba writer mayamna ibi basi akoigi imana khangat pira kanda akoida share tawraka akoi mayam nainaraga khangminasi matang asida imana kari atai cover tawningba leibiribra aina di adu matangi oina ai tawba cover tawba si haningai di yamna lei adubu ngasi para sigi damakta di khangbi ningba chaching leiraga di adum ai discussion explain tawjage aduga adu atai di aina sigi para sigi matung para dugi matung ina ehana sum knowledge da leibangai share tawjabani loina na tabiri ba isa ibe masing isai bungo sing punama poi hangna thagat chabaga loina na tungkoina su akhoi tamina base
aina nakhoi adugumlaba yam phazaraba yamna listener singigi comment bu oiro tabagi nungaiba bu phongdokpirakpase imana yamna nungaijai adu mangon oibiro punamaku thagache Hoi. Dagi ima minute manga khatangai lojage akoigi YouTube channel da comment pibirakpasi matam kuire aina ima da pathok taba ngasi minute manga muktang lojaraga ai share amtang tawjage YouTube channel da akoigi hanana pabikhraba laman adagi atai amna phazaraba literature gi pabasing si playlist semagal thamjabani mayamna tabi ningagasu akoigi finding the voice ki YouTube channel da tune in tawbiraga yengbiu masida laman gi pabasida jolly leitong bamna ma'am tangkhul huigi explanation amata thagat pirau hana thagat khiba leiragasu haibirau yamna nungai jagani haina comment tawbirai ibe matang kulhui du ai hak pakidri aina US tasu sanupigi manakta lengi dasu madu pi saireng do aina phangjadaba ada sidamu leiba matam dasu tangkulhui se ai ngasi ahing kanona kana writer do kanano thangami bo bisakla aduga Sri Brian la kanan ama ibema amta iraga amta thaga pirauba adi thangami bo bisaki di saisida saireng achoba lairi ani lairi engonda tongcha babuga aduga nahangi ama hijam irabotka ani si saireng si leiramdana ai saireng si manungdai lokhatchabani tangkhului si aina thangai bo bisaki oiraga di si manung sida yauramba yai ai thijarake adu karamba writer no haibadu amtang huji yam thuna amta khotpiro hoi dagi mathang taba comment ta arambam samarendra gi matang da pabi khiba da ibirakpani mangang punsi pana khamba thoibi laman madhabibu thagat pirakpagi thagat chari finding the voice channel gi wari loina tajare leptanasu thagat pirau iche amadi imabu amuk kasu hanna thagat chari haina ibirai yam nungaijai mona loinaba aina ngamba makhaidi ai adum honajaramge haina khajai karigi noina haibada hojiki kabi singsina tawramba thabak singse sum akoigi pabagi ona tainaba khara thokpasina maram oidana angang singna su adum khitang tadi yam taningaga padi yam paningaga outbook paba haise akoina kaino sida syllabus ta yawba haiba sidi parikha du ngamna na baneba oja duna takpa jo question and answer tawraga parikha da kamai tawdana ai mark score tawgadagi haiba ado literature sina ne pungning se nungai taba pungning ka se wakhan nungai taba ka se literature am pa bada hekta loina phaba adagi ne ai isagi aphaba habit ama su semba masi aina kadai dagi aina masi literature se am phai kaina khali se aingonda thokibagi ni ko mingondagi haiba nataba Shakespeare na iba lila si akoina yamna tamjare literature akoi literature si amina khundana ngasi dauna writer maching yam dana Oja Promodini gi sugumba dagi Maharaj Kumari gi adugumba ka se akoi gi matam dadi syllabus ta yaw bunate koina tamingai matamda da akoi se Shakespeare gi say for example kaino da how much land does a man need hai mi amana lam kyam phangadagi si paru badane lam karamba mi singse masi adong phani kai noi chai deba writer sina kyam hai gebu adagi kaino spark neglected burned house kai se mairik pidagi majau bi hoye se inglo na bani am sinaramba Iban ko bonga Gabriel ko bonga ado mai yerum amkhak mai yena changa ko bagi haktak tagi ne sauna dana mayunga mai thadong na dana ne loina tangoi gondoi ni ibana Gabriel mayung mai tharu re do dei iban gi susai Gabriel gi susai asau ba se kemta kana de kai se Shakespeare roi si ka mai na torokpa writer no kai na ka khalaga akhoi sina
yamna kainu nga'eba adagi kainugi Sailoki Marcelo Veniski lalon nupa du daga ukin nupi mchaduna ka tauriba porsiana ka mana Sailoki mapunsiga kan gibaga do yamna knowledgeable oiba adonda changuraga dine mi singse ai outbook se hujikan se angang sing haiba tare angang su ahan su punamakse pahaba sangdraba jatne ba moina madaidu da akhoi gi school gi tamak patana tana outbook se sum khara paning ba kai gi noida awa pa wakal ai gi noi jaba mayam sa outbook se paraga dum phaba ngamba aduna ai outbook se khara pai matam du da aduna how much lien da je men kai se mi na lam kya ma pa home si da kai no sine yeng hali ni ma se lam yen je halim me ba as mana magi labuk mayam si da mana lam ji pam ni na ko aduga la sa ka jawiya magi kai no heart attack tawdana magi lamdo lamthung phomdu yawrakanda ma heart attack tawsigi bagi wari kai sukana di haibani da sangsar sida ngasi tawriba ngasi tawriba sangsar sida tawriba ai mangai ren tawriba ai na maroi re na khaliba si punamakse masi thadokpa se kadai dagi thadokpa ngamake na haibabu masagi outbook mayam reference bo aduna masi paraktabadagi angang singsinaga puksen pikhalaktana mathandaga suicide ka tendency ga laktana depression ga tawdana tawrise moina life mayam se uhalle ba kabina ado moina paadabane ba aduna life mayam se chalakpa matamda Sailoki sudungaire Antonio gi sudungaire mana phataba migi thabak tawraga di monda hanjali gumba se sugum amorel se masi ai outbook si yamna ingonda di yamna samaj de yam important ne na in thamjaram yamna yaningba wafamni Emana hairibasi haibadi akoina larik pabagi habit se leiragadi akoida knowledge piba du danatana akoina karigumba life ta sauningba adagi minaga kenom hairaga akoina sauninga kandaga wakhan sondhana leidoi sakpudi yam phasaba larik ama khan katpiraga pabigu aduga writer duna iramba adugi world da changa kanda huzik akoina nongai tabadu forget tawba ngambagi power duni Emana haibirisi yamna aina su ya janingba aduga ai samakna su yamna larik pabagi habit si nongai ba aduga ngasagi diversion haitare ko adu laibatugi yamna aphabadu oibanina nungai taba ama laibada thuna akoigi mind se shift tawba ngambado adu akoigi writer mayam sina gift oina akoida pibiraga leirabani aduna yengbiriba pumnamakna mina keno mahirakpada kaptana nungai tadana laidoi sarupudi larik ama library ama tagi sat lawiraga pabiraganda sat akoigi keno mindset se hongbiba comment amaga lokhatsage comment asi akoina Professor Thoiding Jamtongbi gi ikiba wareng duda pibirakpani Saubam Priyanandana. Indeed, an insightful session. The way Madam Saroj narrated the story brought alive the content of the book. The Manipuri language construct used by Oja Tombi for criticism of painting shows the depth of his knowledge in our language. I have always been an admirer of Oja Tombi. Huge thanks for bringing out this beautiful session. Haina ibirai yamna achumbani akoigi ziki article sidai sida Manipur gi art amadi painting gi yamna chumna marik chumna criticism ibaduna akoida knowledge ama oihobado adugi matangdani haibirisi masigi session asi tabidraga mayam yengbiribana tabidriba oiragadi soidana yenkhatpiyu aduga akoida yamna knowledge oiba adugumba iba se ibagi khanana bagi session thank you Nagi matang asida akoigi program asi loisinjanaba tawjarage yengbiriba pumna makpu thagatchari Bemcha Devi na ibirai nupi amaga bu respect taunabi ragadi phana yamna problem solve oini haina ibirai
nupi amana amase respect tau biragati habani masi akoigi society ta dam ui nupi na nupi chingthabi ba adugumba asi handharagadi akoi society gi problem leiriba ayamba haibetara ko adugumba se handharakani habani sangita waheng bamna ma'am amadi checheng asi gi wari si yamna nungai haina ibirai Thank you. Yeah, matang asida yamna ngasigi Saturday gi program akoigi sahitya Manipur gi literature gi khana naina bagi program asi losinjarage. Adugi maraksida ai kauhoba masu hekta leire amtang Ahoy yan. Oja Lekhidrabi Oja Promodini na irambagi naina basida California da lebi agi ise jamuna mana ingonda phone tawrei ngarang je ibema Oja Promodini di aiga aingonda gi di senior oi aduga aiga adum loinarakpane ado aina yung kai pala matungda kaina ki ado ibema na pabi bado aina koi thi ado marje phangdre haiba adu daiduda jana mutang ise jamunada jang po biraga tahan biraga di ay yam nungaijagani masamakna phone tawrei ngarang pu mapan ka adai nungdang ki ai adumaina tawdan Ahoy yam nungai akoi ma jamuna na amaina message pibirakpa aduga mayamgi su khangna nabagi damakta akoigi any show akoina Facebook live da thadok chabasi akoigi Facebook page finding the voice ki page sida changbirakanda video duda nambiraga video akoina thadokhiba mayam sidoi leiramani aduga thadokhiba mayam sida isda thulakpaduda click tawrakanda apambadu amuk yengbagi opportunity du leigani adugi mathakta akoina sida live da thadok chaba session mayam se akoigi YouTube channel finding the voice ta amuk thagachai ai soidana link to thajage adu mayam gi khangnanabagi damakta akoina live session se miss tawre haina adum comment lakpa adum yawi adum miss tawraga su replay tawbiraga akoigi finding the voice page natragana YouTube channel da soidana changbiyu yengbiyu aduga akoi mayam mathang tana khangminasi masi haraga matang asida mayambu khurumjari thagachari imabu su khurumjari punamapu hana aroiba oina ngasigi damaktagi aroiba oina punamapu kongnonjari khuramjari